Lakhipuronline putoksaba megi tang tara yumsa kaisha numit ki Khomjinba Pao tabirase. Ahanbada maroiba pao. Assam ki truck driver sing na makoibu tekta kaidina puthok pinanaba Assam lainga ki mideng sing silagle. Kasar jila da changjafam lawduna leiriba singi awatapa MDC ki chairperson na chatuna yengsin kre. Hozai jila da Jogizan Rajbari ki maira pai bi amadi atai lup kayana Manipur da thokleba irang mahusa ki phibam da hanjilakna na pathoni jakre. Amasung lamda masi ki tongan balup kayana Manipur da thokleba thodok ki matang da thoni jakhiba galena makha na nungai ta phongdok na rakle. Women Action Committee Lakhipur Kuno United Clubs amadi maira pai bina hauzik oiriba Manipur ki phibam asi mahusa ki ingta pa phibam da hanjilakna na pathoni jakre. Lamargram Youth Association amadi Lamargram Kuno maira pai bi anina asa thaki polam sing tengbang kre amasung nongthang leimagi mihut kangbu singna Manipur gi irang na tongan ba camp ani da leiriba singda tengbang kre. Hauzik mapungoi ba pau tabirase. Tangdu leita dana leiriba Manipur da Assam gi truck driver chani gi mathakta chana thakna ba polam singi awaba mayok na re haire. Manipur da panduna leiriba Assam gi truck driver singa sina makhoi gi awaba si yengbiduna makhoi bu puthok pinaba Assam lainga ki mideng chingsilagle. Haukiba megi tang ahumdagi makhoi awaba phibam da leirakli haina truck driver singa sina Kasar jila gi Silchar Truck Drivers Association gi mihut singda khangalaktuna makhoi bu tekta kaidina puthok pirakna ba haire. Assam gi maruaina Barak Tampak ki truck driver singa sina cement amadi atei potlam sing Imphal gi tongan mamafam singda unload tawrba matungda halakpagi tanjada awaba sinangkhibani haire. জায়গাতে দাঁড়িয়ে খুবই ডেঞ্জারাস জায়গায় দাঁড়িয়ে কিন্তু গাড়িগুলো নিয়ে আগে বাড়ার কোনো প্রসেস নাই যে কোনো কিছু হতে পারে গাড়ি নিয়ে আগে যদি বাড়ে ওরা আর খাওয়া দাওয়ার তো প্রথমে বলেছি মানে ওদের কিছু নাই আপনার ত্রিপুরা রাজ্যের আছে পশ্চিমবঙ্গের আছে পাঞ্জাবের আছে অন্য রাজ্যের কিন্তু বেশিরভাগ হলো আমাদের আসাম রাজ্যের বরাকবেলি ড্রাইভার বেশি Manipur da handak ta thoki ba kanglup ki irang na maram oiraga Kasar jila da changjafam lawduna leiriba miyoi singi record thambina na ba Manipuri Development Council Assam gi chairperson Mutum Rinana Kasar jila administration da hijakre jila asigi tongan ba kemta leiriba miyoi singi hiram khuding makta kupna yengsin bina ba sumag na haiki asita sunatana irang patriba matam asida Sakhang daba miyoi sing chathok chasin tawbada akanba mideng thambinaba loinana matik chana government relief phanghananaba amadi medical team ama thamnaba su haikre Bonterapur amadi Sonai Gangapur da leiriba miyoi singa unaduna makhoi gi awada pa hangduna arikpa sengi tengbang khara su piramkhre haire Sonai circle gi CEO da relief matik chana pibinaba amadi police ki mateng pibinaba su khanghankhre haire amadi Lakhipur na konma mafam singda numidangi matamda patrolling tobinaba su SDPO gi mafam da khanghan kre haire Manipur gi oirakli ba phibam asigi matang da MDC gi chairperson na Assam government ki luchingba singasu wari sana kre haire Nungairaba pao khu tang chikpa nerve ki anaba khwang yanglin gi anaba brain amadi BP stroke oiruba singi anaba kayabo digital clinical magnetology scanning therapy na layeng ba yahale layeng asina hidak amata yaudana hakchangi cell amadi vital organ singbu mathau ningthina pangthok handuna e tongta leiramba amot pasing sengdok pangamale amasung kidney liver heart amadi brain gi mapangal kankhat handuna hakchang phana thambangamale magnetology scanning therapy asigi kanaba lobiu ngasimak lengsim birago energy healing center first floor smile market central road Silchar 1 Nongmaijing natabada numit khudingi ayuki pung 13 dagi nungthilgi pung 1 phawba layeng jari chief consultant Dr. M. Santikumar Singha lifestyle medicine consultant Harvard School of Medicine USA certified mobile number 9435070286 Hozai jila da mitaina ahanba khundaba Jogizan Rajbari gi maira paibi ima singna khutta candle pairaduna Manipur da thokleba irang adun ingthaduna mausagum ingna chikna leiba oirasanu haina ngarang khutta maira paiduna kongseda machatkiba galena Jogizan baba amadi Kamikya ima gi maphamda Jogizan Rajbari gi maira paibi ima singna thongni jakre
Division Rasbari Maya by Milugna, Amatoina, Masi, Kutta Maya Piratuna, Ujik, Manipur, Sanali Paka Tokiba, Land, Yosi, in Kanaka, Equimia Kunamana, Equi Division Baba, Siwagi, Amasung, Makamikari, or Lapandaduna, Manipur, Sanali Paka, the Hana, Mataguna, Amatoina, Maratana, Panavitamata. Mayam Giwana. Mitay lepa sila mitay kunam Giwana. Nasi ito message hasadi. Handakta Manipurda thokiba kangluki irang na maram oiraga Lakhipur gi South Barak Hall Union High School Sibananda School PMS English School na chingbada changjafam lauduna leiriba mioi singda Lakhipur gi ZPC Kabrabam Ongbi Anitana chatuna yengsinkre aduga awabada saruk yaminaduna angamba mateng pangkhre Lakhipur gi MLA Sri Kausik Rai mapan lamda laikibana awaba tariba miyam gi damakta matam chana saruk yaba ngamkhidaba sigi damakta waro bidana basu ZPC Anitana Fongdoragli nakala maromda handakta grade 3 amadi grade 4 exam da mai paklakraba lamda masigi miyoi kunda makhoi gi jum da chatuna lengyan phi tamduna haraute amba phongdokre Women Action Committee Lakhipur Khunau amadi Maira Paibina Hauzik Wariba Manipur gi phibam asi Mahusagi ingtapa phibam da hanjilaknaba thongni jakre Haukiba Megi tang nipan ningthauka numit Lakhipur Khunau mandop machada Khaidem Kanta President United Clubs Organization Lakhipur na mifam mapo iduna lamda masigi nupi singilu Women's Action Committee Lakhipur Khunau United Club Lakhipur amadi Maira Paibi nupi singi oiba mifam ama pangthokre mifamna hauzik Manipurda Kanglup anigi marakta hana sunaba asi athuba matamda lepiduna mahusagi punse marelda halaknanaba ishorgi mafamda nijakre asiguma thodogasi amukhana thogan bidanaba Rajya Sarkar amadi Kendra Sarkar animakta cheksel tharang lokhat binaba sohaikre lunana thodogasi gi matangda achum aral puthoknanaba Kendra amadi Rajya Sarkar animakta taksinanaba warhep sulokre haina Women Action Committee Lakhipur Khunau gi President K Sunita Devi gi cherol da phongdorogli ngasi akwina sinja langja duna pangdoliba United Club ko punna akwai ngasi thokiba thodok Manipurda hoji phongphong sariba kuki amadi meitei hana sunaba se akwai yam meitei ama oina sunuwaijade yamna nuwaitaba su phawi adubu hariba thodok si mafam sida leiba maramna akwai siga su lanjelaiba akwai Mizoram dagi meitei singi su akwai yamna puina chatuna jingjali aduga loina kuki sinau sinsu laiba mayam sisu akoi kana sunate loina akoi I mari ngakani puna maksin sisu akoi puna makchalaga jengi bangaktani adubu sarkada akoina apila makhang tawni ngasi haibadi hanari ba kuki and maitei se kanana chumi kanana hawrei wa hawdok haibasi Manipur state government na athuba matamda Tidok pire haiga achumaran langla langji Manipur da handak khangkhanguduna thokriba irang adu da leikidaba mayam atugi nuaitatna haiba thodo watho adu akogi Kendra Sarkar amadi Rajya Sarkar gi magi dagi athuba matamda Manipur da shanti purakpa peace purakpa haiba sigi maramda ko phangjabani aduga haiba thodo tugi matung tabada atei su kari mathogla pathogadi mudusu jam ngai aduna masi thok tanubai damakta sarkar gi maigi dagi section thorangama am kanna loksan view haidama Manipurda thokiba kangluki irang asida laikidraba singi damak nungaitaba phongdokladuna ngarang numidang nupi khunai chakhotlup seram khulgi Maira Paibi singna tangdu laitaba Imalaibak Manipur ohenbiu haina Mairagi khongsat ama chatkre khongsat asiga mari lenana Maira Paibi seram ongbi madhabina Manipurda thokliba kangluki irang asida laikidraba singi damakta nungaitaba phongdokchari loinana athuba matamda mahusagi phibamda hanjilaknaba Manipur lenga ki mining singsinki khongsat asida NG Bidhurani Singh TH Nomita S Rani Devi na chingba miyoi sing saruyaki irang si koi laigi draba mayam gi mafamda koi candle se koi kachari akoi Imalaibak ta lairiba mi singna awaba taba sida koi nungai jam na thamoi songna nungai te koi moi gi awaba da koi saruk jajari
ꯑꯩꯈꯣꯏꯒꯤ ꯏꯔꯥꯡꯁꯤ ꯂꯣꯏꯁꯟꯅꯕ ꯑꯩꯈꯣꯏꯒꯤ ꯄꯤꯁ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯁꯔꯀꯥꯔꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯅꯣꯂꯨꯛꯅ ꯀꯩꯅꯣ ꯇꯧꯖꯔꯤ ꯑꯄꯤꯜ ꯇꯧꯖꯔꯤ ꯂꯃꯥꯔꯒ꯭ꯔꯥꯝ ꯌꯨꯠ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃꯗꯤ ꯂꯃꯥꯔꯒ꯭ꯔꯥꯝ ꯈꯨꯅꯧ ꯃꯩꯔꯥꯂꯨꯞ ꯑꯅꯤꯅ ꯈꯨꯠꯁꯝꯅꯗꯨꯅ ꯀꯁꯥꯔ ꯁꯣꯅꯥꯏꯒꯤ ꯆꯥꯟꯄꯨꯔ ꯑꯃꯨꯊꯣꯏ ꯁꯪꯒꯤꯠ ꯕꯤद्ꯌꯥꯂꯣꯏ Barak Museum and Library Bontarapur aduga Saint Catherine da leiriba Manipur gi miyoi singa unaduna acha athaki polam sing tengbangkre Khongchet asida Lamargram Youth Association gi President CH Chandra Kumar Secretary S Jiten Sharma Mairalup ki Loidam Devi BB Thokchom amadi Mitei Right Activist amasung Lamargram Youth Association gi Advisor Dr. Maimom Santi Kumar Sarukjaki Amuthoi Sangit Bidyaloy gi President Dr. KN Chan amadi Barak Museum and Library gi Thobuba Dr. H Rajmanina Tengbang Birakliba Singi mafamda Taubimal Khangotki Dr. Maimom Santi Kumar na Manipur da oiriba pibam asi Bharat Laingakna aikhoida equal rights pibidabadagini haiba wafam phongdokhi Gram Youth Association amasung Lamargram Kuno Maira Paibi Luki Thobuba Thobi Wisingna Pullaga Nasi Aigi Pokna Pham Lamdam Sana Lebak Manipur dagi Ichininaw kaya Maruma Pija kaya Ima Ingol kaya Awaba Piyam da Taduna Barak Museum Haiba Pham Sida Panduna Leiri Haiba Pao Aikoina Pao Ikutang da Taji Puda Laibiriba Ichininaw Sing Amaga Nuksi Chanana Kukisu Adumangai Metei Adumangai Awaba Tarbadi Loina Wamina Vangatani aduna akhoi masen amata oina kano tongnaba hanagi santi du purpangam naba niksi chanana leiba yana ba irang asi yam thuna nemdadana santi purpa oirasa aina hajani Ngarang leibak pokpa numita Manipurda Kanglupi irang namaram oiraga Kasar Lakhipur Binakandi Part 2 South Barak Hall da leiriba Manipur gi Mitei Ichilinaw singi mafamda chana thaknaba polam sing Maira Paibi amadi Naharol Singdong Likai Kaptanpur Part 1 gi miyoi kunromna tengbang lakre miyoi kangbo asina hojik thokliba irang asi athupa matamda mahausa gi phibamda puraknanaba Manipur lenga ki midyeng singsilakle Khongchet asida Sinam Sanatombi Thongatabam Bidarani Sharma Kaisam Kola Ningombam Bimola Kaisam Iraiton Karam Jamini Kaisam Lebak Leima Thaunauzam Manglembi Sanauzam Sanatombi Ahibam Harimani Singhana Chingba Miyoi Sing Sarujaki Ipiza Indian Ikodi Laiba Mayam Gidangasi Amam Bokoratana Ahi Isu E Haidana Manipur da Laizarabasu Matam Sigi Sinjada Laiba Maitei Sinsigi Sinjina Ayareva Mateng Pangana Pubiratana Koi Lanjana Pumna Mizoram Degi Awana Tan Fulok Maitei Mayam Sinda Pangbirba Mateng Chekwan Pusida Kabungamon Aduga Som the Libiriba Sinjada Laiba Maitei Mayam Sinjina Kaliba Ahi Isu Payadi Kaliba Pungkokana Mitagi Pinta Dana Kut Ma President Hagi Kudima President Kabung Amroi La Maitei Mayam Sina Hadi Awana Taraba Ichinaw Dasana from Tarba Mayam Sina Tarba Shik Kudimana Namkali can Tagasari in a Lakhipuronline Ima Mayam Sin Tauba Mamba Sidan then Lakhipuronline hit Lap the Gito Mayam Sin Okoi Mayam Sina who see Kabung Amroi the Tagasari Maho Laiba Maho the Natana Lamzigi Laiba I assume the Manipuri email and see when the Kabung Amroi the Now sing Gram de Lakhiba Pandana Laiba Sigi Awapata Chitamasu Mating Kamundu Tamutta Ekoi Singdong Kai Kaptanpur Part 1 gi Maira Paibi gi Masing Gibire aduna makoina chana thaknaba ising thau chingba mayam amabire Haukiba Megi Tang Ahumdagi Manipurda Kanglupki Irang Namanam Oiraga Panduna Leiriba Darjeeling Dagi Halakpa Barak Museum Bontarapur da Leiriba Miyoi Kuntra Humdoi Amadi Mizoram Dagi Halakpa Saint Catherine Maira Paibi Sanglenda Leiriba Miyoi Taratret Asina Chingba Manipur gi Chilinaw Singi Damakta Nongthang Leima Bontarapur gi H Bimol Singh President L Bimol Singh General Secretary L Babahan Singh AGS Amadi Dr. L Bishwajit Singh Amadi Member Singalonana Camp Ani Asida Thunglariba Singi Damakta Organization gi Maiketagi Ngamjaba Mateng Pangzaki Lonana Makhatana Mathautaba Mateng Pangzagani Haina Nongthang Leima Bontarapur gi AGS L Babahan Singh gi Cherol da Fongtorokli Aroibada Maroiba Pao Amukhanna Assam gi truck driver sing na makhoi bu tek ta kaidna puthok pinanaba Assam lenga ki midyeng singsilagli
Kasar jilada changjafam loduna leiriba singi awat apa MDC ki chairperson na chatuna yengsinkre Hozai jilada Jogijan Rajbari gi meira pai bi amadi atai lup kayana Manipur da thokleba irang mahusa ki phibam da hanjilakna na pathoni jakre amasung lamda masigi tongan tongan balup kayana Manipur da thokleba thodok ki matang da thoni jakhiba galonana makhata na nungai ta phongdok na rakle Women Action Committee Lakhipur Kuno United Clubs amadi meira pai bina hauzik oiriba Manipur gi phibam asi mahusa gi ingtapa phibam da hanjilakna na pathoni jakre Lamargram Youth Association amadi Lamargram Kuno meira pai bi anina asa thaki polam sing tengbangkre amasung Nongthang leimagi mihut kangbu singna Manipur gi irang na tongan tongan ba camp ani da leiriba singda tengbangkre Lakhipuronline YouTube channel gi Khomjinba Pao sandok jaba ngasigi oinadi matang asida loijare